ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯁꯥꯄꯝ ꯕꯜꯂꯣ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯄꯄꯥ ꯌꯨꯝꯅꯥꯝ ꯏꯟꯗ꯭ꯔꯕꯥꯕꯨꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯁꯤꯟꯕꯤꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯃꯥ ꯆꯤꯆꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯌꯨꯄꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯗꯥꯏꯁꯇ ꯐꯝꯃꯤꯕ ꯑꯣꯖꯥ ꯒꯨꯔꯨ ꯄꯨꯝꯅꯃꯛꯄꯨ ꯑꯃꯁꯨꯡ ꯂꯥꯛꯄꯤꯕ ꯑꯣꯖꯥ ꯒꯨꯔꯨ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯂꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ngasi program siga akhoi oja kaka somor luangna papagi maramda in details papagi works pura education le hoba mana contribution in professional as well as mostly in case of literature art drama papana thamoi changna pamjaramba ki maramda in details haire ꯑꯗꯨꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯄꯄꯥꯒꯤ ꯈꯜꯂꯨꯕꯗ ꯑꯩꯅ ꯈꯪꯉꯛꯄꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯃꯥꯅ ꯖꯍꯥ ꯇꯧꯕꯁꯦ ꯃꯥꯅ ꯊꯃꯣꯏ ꯅꯨꯡ ꯆꯪꯉꯒ ꯇꯧꯖꯔꯛꯄꯁꯦ ꯑꯗꯨꯝ ꯈꯟꯕꯗ ꯑꯗꯨꯝ mana professional da haire so hujibao papa coincidentally ai first posting Karimganj papa gi last posting Karimganj agriculture department da hujiksu papa gi maram da ngangi moi khangi adoga papa na professional da haibada mana magi staff ka chutti numitta suma yum da phammaga gram sebok singa thabak tawina ba farmer gi training thamoi changna mana aduga su full dedication pi adugi साथ साथ माना pamjaba handai pamjarakba theater culture literature asisu similar like same ground without any compromise aduga su dedication pi papa each and every day magi pamjaba amasung akhoi Manipuri community Manipuri culture Manipuri gi akhoi gi roots ki damakta always discussion lai aduna every day akhoi na chak chamina base punna charaga discussion akhoi gi any kind of topic culture da hairo aduga gi mainly akhoi history da hairo discussions a continuous oigi aduna adugi impact to pi ngai dai su leijare aduga aduta sunatte akhoi papa na lyric laishu pa ba I ba pamjaba se akhoi gi mit mamang as a living example urakpani na adu ere mana akhoi se like ta pau adu mana force to som hau lekhide nong bhau phama like pa adu matlab pung like pa tai du mana su lekhide akhoi da adu gi mental freedom do pi dana akhoi ishana akhoi na apamba dugi lambi da chatna ba haina dugi magi freedom du supire akhoi papa nongbau ki gide papa na nongbal law gide phu gide chai gide magi passive aggressive hai tare chai ngang da bida magi just living example hoina urakbana like suddenly papa na 2024 gi April da karim khanghaudana nadana chatkibase akhoi gi damaktadi yam sathiba yam achauba gap amani haidi jaha akoina hangning base mai manakta answer amana tadi ama dum leiraga adugi leitabase asi China khon sida akhoi punsi chupama akhoi dum akhoi family chatlani adu thadoga mana community gi akhoi maitei samaj gi akhoi jaha mana end moment bhau even on the day magna stroke to given numit bhau mana magi printer da magi karino type kaiga tawraga myam plans lerami masana jam systematic oina mamai punsi se migi return da karim pamjadra su ko mani am pamjai magi id like literature discuss to puno pamje adubu like masana magi table da magi busy oibado retirement loiraga shu each and every day ma busy lay so on the gardening tawre gardening da tawni aduga gi so on the magi like baga da parani luptana thawai akchang yauna mana lerambado akhoi gi damakta di yam sathina achauwa blessing ni hai tai papa bu papa oina laina
pibirakpa aduga ngasibaw punamak na nungsibiduna pullaga wa myam atais myam khangba phangjaba sisu akhoi yamna thagatpa phongjari asi hairaga punamak pusu amukka hanna nolokna khramjari. Thank you.